Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitrani na khurumjari hojing asigi samlakpa mariba Pao sing lobirase. Ngasi nokmaizung na made World Mitai Convention gi chairman Haigruzam Nabasyam na mifama puoiduna Guwahati gi Silpagram gi auditorium hall da pangthokiba malem gi oiba anisuba plenary session ayuki pung 8 makhai dagi horaga numidang pung 8 makhai fawba pangthokre. Thoramasida Manipur gi MLA L Rameshwar Mitai Deputy Chairman State Planning Board Government of Manipur na athoiba mithung oiki loinana WMC gi advisor P Sonamani Vice Chairman KN Chan Jiten Singh L Tejmani L Manglemba RK Gopalsna amadi Y Don Kumar na chingba luchingba kyana daisa famki Ngasigi mifam asida lebag asigi tongan mafam kya dagi lakiba delegate chani mukyauna miyam gi oiba mifam na mitei jati na thengnariba socio economic amasong political issue singda kupna khananai na ki ngasigi ityasig oraba miyam gi mifam asina mitei bu ST status pibinaba akanba kholau ama lawminanaba yetnaba yaudana warepsu lawki ngasigi thorom asida inat ki oiba makhal mathel gi thorom kyasu lanthoki Ngasi so Imoinu group na sinduna what is next haiba topic asigi matangda khananainabagi thoram Lakhipur Kendra gi manung channa Sipur High School da pangthokre hariba thoram asida school asigi headmaster Ozam Mohan social scientist Dr Dhanabir Laishram amadi Imoinu group ki director Longjam Babasna na chingba mioi singna daista famki Senmilon chawkhatpa puraktuna imung kyamarum gi chakhum mai chakpada mateng pangbiyu loinana English ngani kunmanga da puthokadoriba Imoinu bank asigi mateng pangbiba oina Imoinu groups ki member oibiyu haina group asigi maikaidagi thamki Kasargi sangom sungbida Captain Khogendra Singh Sena Medal SM gi sangai maktada khundrakpam sagai gi chahi gi oiba mifam ama phamkhre English ngama chamapan marfutram map Thoidagi Hauduna, Nasi Pauba Leptana Chatarakpa, Sagai gi Jehigi Mipam, Nasi su, Habadi, February Tang Kunipanda su, Pangtoki. Sagai gi Yumlai Sanamahi Apokpa Mapam Sawa Amada Kanaraga, Apokpa Kurumba, Jehigi Socio-Economic Amasong, Sustainable Development ki Matang su, Kanaki. Lakadoriba Jahi, Inglisingani Kunitoida, Putikalda, Sagai gi Mipam Ama, Pamba Hainasu, Sagai gi Pibana, Pongtoki. Lakhipur Mathematics Society na sin langduna jati gi bigyan numit ka mari lenana mifam ama Korirol Sanglen Lakhipur da Society asigi working president Ingudam Binod na mifam apu oiduna ngasi pangthokre wangangloi khyana scientist CV Raman gi punsi loinana mahi tampam sangsingda bigyan tambibagi kanaba kaya gi maramda wangangki adubo numidasida quiz competition pangthoknaba khanaramba adudi khudong chadaba kharadagi yeithokre Mifam asida laukiba warep amada Nehru College Poilapul Lakhipur da science stream ama hangbinaba Assam gi mahi masing minister da wakatnaba lepnaki loinana college asida Assam Vidyalay gi makhada postgraduate course khara hangbinabagi su wakatpa haina lepnaki Ngasi nomagi oiba mega free health medical camp and diabetes awareness cum detection camp ama nongthang leima and art and cultural organization Bon Tarapur na sinlangduna Bon Tarapur auditorium hall da pangthokre camp asida All Assam Manipuri Doctors Association amadi Lions Club of Silchar Greater Loidana Leo Club of Silchar na sarukya ki Thorom Hogdok Poina, Nongthang Leimagi President H. Bimolna, Mifamapu, Amdagi President Dr. H. Manger, Dr. M. Ranjit, Lions Club ki member Mrs. Pranita Amadi Ahalwaraba M. Lal Singna, Daista Famki. Thoramasida Dr. Y. Kisor, Dr. Y. Nungsiton, Dr. K. H. Gautam, Dr. H. Ibuchau, Dr. Puspita, Dr. Mangansana, Dr. H. Membi, Dr. N.D. Surem, Dr. L. Ranjit Singh, Loidana, physiotherapist Triveni Haflong Baksu Sarukyaki. Dr. Singh Asina Bon Tarapurgi Anaba Chaniga Yankai Teret Lying Bagaloidana, Hidak Lang Takna Chingba Singsu Yantoki. BJP Alliance Tagi BPF Puraga Hagrama Aroiboina Toki Bagaloidana, Grand Alliance the Yaukre. Congress Samadi AIUDF ki Grand Alliance Asida BPF Taraga Party Teret Yaukre. Grand Alliance ta yaraba matung hagramana haiki Grand Alliance na kanagumba amatta nekpagi mathau tade kanagi su mateng yaudana BJP bu maithiba piba ngamgani BJP out ohendaba yade haiki AJP gi election symbol jahas na oiragani thasigi kunmanga da political party amoina registration tawkhraba matung ngasi election symbol oina jahas ta lepnaki
turelgi torban anigi miyam sing samna haliba maramna jahaz asina yamnamak phajaraba symbol oiragani haina party president Lurin Jyoti Gogoina phongdokhi Pognafam office ta handakta hand grenade langsil lamba amadi Pognafam Pao chebu tha taruk phongba yaroi haina thingjilakhiba thongbu yaningdaba phongdoktuna amzu amadi details guild Manipur na pungni phuni pangi manungda sengdok piraknabagi matam pikhiba du sengdok piraktabana Pognafam da siriba maral sing adu semjin sajin bani lowbaga loinana ngasidagi paumi sing mahusagi mathokda hanjin khibaga loinana Pao che sing puthokpasu haukhre Ngasi Union Health Minister Dr. Harshvardhan na RIMS ki tongan ba block sing amasong capacity chamagi PG Ladies Hostel ama sangakre ngasi sangakra ba block sing adudi Tesla MRI machine ahum leiba anoba MI block anoba neuro ICU block amasong nursing college ki anoba block ni ngasi sangari ba Tesla MRI machine asina anaba laying bada yamne hena kudong chawa piragani haina minister asina phongdokhi Ngasi All Manipur Optical Association, All Manipur Optometrist Association, Desam amadi lamdamasida hangliba optical center singi mapuga yanachi ama kuyek thanakre. Yanaba warol singadu ngakpangamdaba optical center amadi clinic sing lamdamasida leihaloi haina Desamgi Vice President O Sitalna Paumi Singh da phongdokhi. Yana warol sing adugi manungda center amasung clinic sing register tauba registration tawdaba sing lamdamasida leihandaba loinana lenga ki maikaidagi su hena miting changbinaba taksinba specialist na chingba yaudana center natraga clinic hangdaba lens sembagi thabak tawba clinic center khaktamak hangba yadaba asina chingba kaya yauri JN Dance Academy Imphal na sinduna Academy asigi auditorium da pangthuktuna lakliba Manipuri Solo Dance Festival Okchari Yeningtha ngasi loisinkhre loisinbigi thoromasida MP Ningtholai Semba Sanajawba Theatre Center Manipur gi Chairman Warep Naba Academy asigi hanigi Director Dilip Mayengbam BJP Manipur Pradesh ki President Professor S Tikendra amadi Academy asigi Director P Vishalsu Sarukyakhi Thoromasida wangangaduna MP Leisemba Sanajawna haiki makoina chatliba se parliament ngangnariba singadu taba chatpanate miyamgi kholau lawba chatpani miyamgi damak parliament ta lawkhiba sing lemna amata manghaloi haiki Ngarang ahing nongyai da sakhangdaba singna Republican Party of India A gi President Mahesh Thongnawjam gi yumda nongmai kapsilambagi thongadu yaningdaba phongdoktuna miyam amadi RPI A gi thongmisingna kaisamthong ahibam lekaida ngasi wakhat mifam phamkhre Mahesh Thongnawjam kaisamthong kendra gi mirep oigadoribani maramaduna asigumba thong asi matungda amuk thokhan biganu hairakli Youth Club cum Information Center na sinlangduna mapan suba state level sub junior men's and women's boys under 15 and girls under 17 cash prize hockey tournament lagliba March ki tang 8 tagi March ki tang 13 fawba Kontha Ahalub Ibudo Margin Ground da pangthoklagani Center asida affiliate tawba unit club singi mihut singna center asida pau phawbiranaba haijarakli Matam sangna COVID pandemic na maram oiduna school sing thingjinbadagi mahairoi sing like laisu tambagi atmosphere electriba si kokhanaba KSO amadi GHQ amasong ansamna academic atmosphere amukhanna purakpa ngamnanabagi damag anoba SOP sing ngakna class namaki oina school sing hangdoknabagi thorang tawbinaba marilenaba authority da haijarakre Masigi matangda angamba mateng pangani hainasu KSO GSQ gi Education Secretary Daunamang Haukip amasung Ansam gi Education Secretary Luangler Elina punna thadorok pachirol amada phongdorakli Manipura chatharakliba drug ki lanjang amasung drug smuggling gi mayokta leptana khungjang changsilakliba Assam Rifles ki lanmi singna Churachandpur district ki Lanka area dagi illegally puthorakpa heroin gram 410 phabangamkhre ngasi pung 10 muk tabada Assam Rifles ki lanmi singna jingnabadagi maki matung inaduna miyoyasi phakibani Kaithelda lupa crore ama dasmik ani mari muki oigadaba heroin gram 410 lumba sabon case taruk phangki Makhatana thihumba chathanaba Assam Rifles lanmi singna narcotic singasi Churachandpur police ta khusinakre Iramda miyamgi apunba khorjailup ima khol Manipur na sinduna ngasi hangam mapalakta sairengi saitha Imphal East ki kaikol lokonda pangthokre
Thoromam asida hanagi Manipur State Women Commission gi chairperson Dr. Chongtham Jaminina chief guest amasung Ima Kholgi president Dr. R.K. Gunachandrana preside tauki. Saknaraba kabi yankaima thoina masamasana ijaba prakriti da saithaba saireng sing pathoki. AIR gi sairengba Priyo Kumar, Ekendra Tensuba, Donesor, Kiran Kumar, amasung Kesosu Sarukyaki. Loinana Saknarabi Aibi Sobita Subadani Chandrakala amasung Sorojini su saireng paki. Arunachal Pradesh ngasi nongmaizing numit COVID free state oikre. Active case ahum leramba du ngasi phagalakpadagi COVID negative oikre. Haukiba pung kunmari sida anoba COVID case amatasu phangkhidre. State asida COVID na sikiba migi masing punna yankai taruk sukre. Loinana state asida hauzik phawda health amasung front line gi worker ising kuntrani thoiga chohum kunmanga na COVID vaccine kapkre. Chayolamada numit mari havadi ningthau kaba sagol sen irai amasung thangja numita vaccine kapki. Haukiba pung kunmari asigi manungda wanopuki state singi manungda hauzik phawda ngasigi oina COVID-19 positive oibagi report lakraba state singi manungda Assam da tara, Manipur da ani, Meghalaya amasung Mizoram da amamamne. Assam da hauzik active oriba case masing chaniga humpuni pani, Manipur da kuntra humdoi, Meghalaya da tara taret amadi Mizoram da kunne. Asumna India da ngasi goina hauzik phawda COVID ki anoba positive case lising tara mangaga chonga humpuni pan phangkre. Apunba nabagi masing crore amaga lakh tarama thoi lising tarani thoi yaukre. Hauzik laing libagi masing na lakh amaga lising humpu tarukne. Amadi apunba laikhidabagi masing lakh amaga lising yankai taret chani yausilakle. Ngasi goina hauzik phawda India da COVID anaba chama subna taruk laikhidabagi pau lakle. Hockey da Indian men's team na ngasi European team gi ahanba match da Germany bu maithiba piba ngamkre. Jahi amamuki matung da marirak Olympic champion oikraba Germany bu taruk amada maithiba piduna Indian hockey team gi international journey mai pakna haudokre. Team mani asigi mathangi match lakliba Mars ki tang anida sanaragane. Jawaharlal Nehru University na tangkak nai na campus amuk hangdokpa haunanabagi notification thokre. June kuntrada natraga mamangda dissertation campus ta laktuna submit tobagi tangai fadaba laiba final year MPhil mairoi singi oina lagliba Mars ki tang nipandagi horaga campus ta changbagi ayaba pikre. ISRO na passenger satellite taranipan ga konana Brazil gi Amazonia 1 satellite mai pak na launch tawkre. Ngasi ayu pung taraga minute kunmari hek tabaga Brazil, USA amsung India gi satellite tarama panyawba India gi Polar Satellite Launch Vehicle C-51 rocket Sriharikota dagi mai pakna thagatki. Rocket asina masigi primary passenger Brazil gi kilogram chatruka kuntratret lumba Amazonia 1 satellite launch tawki. Amazonia 1 launch tawkibagi pung amagi matungda atay lemhoriba passenger satellite tarani pansu launch tawki. Masina New Space India Limited ki ahanba commercial mission ne. Ngasidi military junta paliba Myanmar da khanghodana mihat mipun gi thodok horakre. Leibag asigi tongan ba saram sung mafam kya da protesters singi mathakta thihumba chatharduna yamdrabda mioi taruk police na kapadagi ngasi laikhidre. Yangonda protester ama police na kapadagi siki. Khathangbada leiba sahar dawaida protester ahum kapadagi laikhidabatanatana mioi kyasu asogapan nangki. Leibaga sigi anisu bakhwaidigi chawba sahar mandleda police na kapadagi protester anisu laikhidre. Aroibadanga sigi tentak pamaroiba pau khara. Amitabh Bachchan amukasu masangam laktre operation tawba yana lairi. Jahi humpu mathaki amasung ko morbidity laiba jahi nipu manga mathaki mioi sing hayengdagi COVID vaccine kappa hauragane. Private hospital sing the COVID vaccine dose amada lupa chani yankai logani. Bengal the fight togodoriba si TMC amasung BJP animaki mayoktani haina Congress na haikre. Congress kandanaba Priyanka Gandhi Vadra hayeng Assam da lakadori. Congress luching ba Gulam Nabi Azad na Prime Minister Narendra Modi bu thagalakre. Modi bu grounded person kaukre. Bengal da BJP rathathugai bagi maralda mioi manga phakre. Madhya Pradesh ki CM Shivraj Singh Chauhana lagliba megi tang aniasina Mamta gi CM oibagi aroiba numitni haiki. Mukesh Ambani da khelakiba du Jes ul Hinnani haina claim torakre.
टिकटॉक स्टार सिबगी वाथोक्ता चेनाबा महाराष्ट्र की मिनिस्टर संजय राठौर रिजाइन तौखरे कोविड पॉजिटिव हेंगलक्लिबा स्टेट तरादा सेंटर की मल्टी डिसिप्लिनरी टीम सिंह थोमजिनख्रे लेबाग असिदा फंगलिबा अपुनबा कोविड अनौबा कोविड केस की चादा 43.3 स्टेट तरुक्तगिने पुनेदा लरिबा स्कूल अमसुंग कॉलेज सिंह लाखलिबा मार्च की तांग 13 फाउबा थिंकिगनी इसरोना डिजिटल भगवद गीता अमसुंग प्राइम मिनिस्टर नरेंद्र मोदी की फोटो स्पेस यौहनख्रे म्यांमार कूगी मायोक्ता nganglubagidmak म्यांमार आर्मीना UN एनवॉय फम लौथोख्रे अमदी US ना J&J सिंगल शॉट कोविड वैक्सीन अयाबा पीख्रे ngasigerna Arambai News Guwahati da Manipuri Pao sandok chaba matang esta loisinjabga loinana tabiriba singbo amka suhanna khurumjari